Akasvani Imphal Ketrimayum Chitrabhanu na pau pazeri ahan bedamaru oipa pau. Sel to Mantri Nirmala Sitaraman ngasi sangsata kendrigi sadaran budget lisingani kuntaru kuntare thoklagani. San Guru Ravidas ki chatuk nifmapan subamapu numit palanda saru yanabagi damo Pradhan Mantri Narendra Modi ngasi Punjab ta chatkani amasung mapan thora Mantri Dr. S. Shankar na hari malingi oina terrorism haibasi hiram amatada yashin naba tauruitabani. केंद्र की साधारण बजट लिसंगनी कुंतरु कुंतरेट ngasi sangsata selto mantri Nirmala Sitaraman na puthoklagani Lok Sabha da saधारण बजट पुथोक्लबा matung masi copy ama Rajya Sabha da puthokani ingum zali sangni tara mapanda pharmacy hek pairapadigi Srimati Sitaraman na thangna na bajet puthokpa asi handaki asina mapalak subani बजट की डॉक्यूमेंट सिंग संसद मसी की वारोल पीबा मतुंदा मोबाइल ऐप अमसुंग वेबसाइट ता फंगनी बजट पुथोक्टिंगै मांगोइना सेल टू मंत्रीना इकोनॉमिस्ट सिंग ट्रेड यूनियन सिक्स अमसुंग हक्सेल की लम MSME ना चिंबा तोंगान बल्लम सिंग दा खंग हैरबा स्टेक होल्डर सिंग अमी पंपांगतुना वाखनकी साधारण बजट पुथोक्लबा मतुंग सेल टू मंत्री निर्मला सीतारमन लेबा असिगी तोंगान मफम दगी लाकपा कॉलेज महिरोय कुंट्रा रोंग उनदुना वारी शानागनी थोरम असिगी मखादा कॉलेज महिरुशिना लोकसभा की गैलरी दगी केंद्र की बजट पुथोक्पा अदु हक्थेनना येंगनी World Wetland Day की थोरम मणिपुर सरकार के डायरेक्टर ऑफ एनवायरनमेंट एंड क्लाइमेट चेंज सिंधुना राज्य था के थोरम हयेंग इम्फाल इसकी यारलपात पांगथोकनी पालन थोरम असिगी हिरमना वेटलैंड एंड ट्रेडिशनल नॉलेज सेलिब्रेटिंग कल्चरल हेरिटेज हाइबसिनी यारलपात वेटलैंड वर्चुअल म्यूजियम हांगदोकपा अमसुंग टॉप दुसेरा विलेज फॉर क्लाइमेट रेजिलिएंट विलेज ओइना लॉकथोकपा फोटो एग्जीबिशन अमदी वर्ल्ड वेटलैंड डे गा मरी लेनेना पांगथोकिबा स्टेट लेवल सिम्पोजियम दा मकोंग मुथंग तारबसिंग दा मना मथुम यंथोपना थोरम असिगी मपुंग बसक्तम ओइगनी नागालैंड के मुख्यमंत्री ने फरियोना पोकपा अमसुंग सीबगी अरिबा रेकोसंग डिजिटलाइजेशन तौबगी थबक हौख्रे नागालैंड सरकार के सेक्रेटरी इकोनॉमिक्स और स्टैटिस्टिक्स के डायरेक्टर अमदी अतई विभाग सिंगी ऑफिशियल सिंग यावबा थरम अमदा कोहिमा दा थौरांग अदु हौदोखिबनी थरम अदु दा वांगांगबदा नेफेरियोना हाई खोंगथांग असना मियामदा अचुंबा अमदी मपुंग फाबा ई पाउसिंग फंगनबा ngamhanbaga लोनेना मरुएबा डाटा सिंग महंदना थंबा ngamhallagani आंध्र प्रदेश के मुख्यमंत्री एन चंद्रबाबू नायडू ने ई साइकिल लिसिंग मंगा चंगा यांखै मंगा पुंग कुमरी की मनुंग द पीदुना अनोबा गिनीज वर्ल्ड रिकॉर्ड थंबा ngamkhre ई साइकिल सिंग असि महिरो यावना नुपी सिंगंगरा मुख्यमंत्री ना खुसिनखिबनी थरम अदु द वांगांग बद श्री नायडू ने हाई ई साइकिल सिंग असिना नुपी सिंगी चतोक ससिंदा चाउनु मतेंग पांगदुना था अमद लुपा लिसिंग अमदगी लिसिंग अमा चंगा फाव तुंगसिन बंगमहलगनी मसिना अकोयबेगी पिबन कनबदसु चाउनु मतेंग ओइरगनी मदुगी ममांगदा मुख्यमंत्री ना ई साइकिल रैली अमसु लमथाखी पावकी मरक थकना अतेंबा ब्रेक अमा Little Clinic Nagaram Imphal na Miam da Matamga Chunaraba Ana Langi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery ki mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management ki kudong chaba phangbigani specialized surgery da hepato pancreato biliary amasung GI onco surgery leparo endoscopic GI onco surgery complex GI procedure advanced GI laparoscopy amasung endoscopy gallbladder surgery obstetrics and gynecology advanced orthopedic surgery knee and hip replacement ki kudong chabasu phangbigani equipment suna leraba ICU endoscopy and bronchoscopy operating microscope QSA amasung C-arm imaging ki kudong chabasu Little Clinic na miam da pijari hena kupam Marol Gidamak mobile number 7627959210 da khangba yagani ताबीरिबा पावसी आकाशवाणी इम्फाल दगिनी सान गुरु रविदास के चाटुक निफुमापन सुबह मपुनुमित पालन गमरी लेनेना प्रधानमंत्री नरेंद्र मोदी ngasi पंजाब त चेकनी श्री मोदी ना अदमपुर एयरपोर्ट पर श्री गुरु रविदास जी एयरपोर्ट हाइना नौनमिंग ओले हाइना लॉकथोकनी गुरु रविदास के मफम द इकाय खुमना उत्पोइना एयरपोर्ट असि मा के ममिंग द ओंथोकनी तुंगदा प्रधानमंत्री नरेंद्र मोदी ना लुधियाना द लेबा हारवाड़ा एयरपोर्ट की टर्मिनल बिल्डिंग संगागनी Flagship platform ama oiriba proactive governance and timely implementation pragati ki yankhai shiba mipam pangthokre pragati asi Pradhan Mantri Narendra Modi na lising ani tara manga da hokdokhibani masina lengak sasan hena mateng pangbaga lona na miyam damak paikhatliba project sing mapung phana yingshinba ngamli
Kendra Raisa amasung Kendra gi Mantri singna digital interface asigi khutangda amato ina tengbang pinaduna punna thabak tominari pragati gi khutangda railways ki project kaya khumang choksan bangamle masina Indian Railways ki thabak thoram singda chawna mateng pangduna lam kaya ra kana papiri Artificial Intelligence yimfam oba India AI Digital India Workshop Hybrid Normal oba Kanane na bagi mifam amangarang Gangtoki Chintambaman da Pangtokre Masi New Delhi da Thasi Taratrute gi kun fawo chatagadaruba India AI Impact Summit lising ani kuntaruki mangwena na Pangtokpani Mipam Masi Kendra Sarkar gi Electronics amasung Information Technology ki Mantralo gi Makhada National E-Governance Division na Sikkim Sarkar gi Information Technology Vibhaka khusum naduna Pangtokpani Mipam adugi technical session da AI amasung masigi sinafam gi matangda akang ahikayana wangangki workshop asina policy maker educator mahiroi sing amasung technologist sing da artificial intelligence ki maruiba amadi kanaba sing khangamada mateng oiragani Mapanthara Mantri Dr. S. Jaishankar na hari malengi oina terrorism haibasi hiram amatada yashinaba toroidabani New Delhi da chathariba anishiba Bharat amasung Arab lebak sing Mapanthara Mantri singi miphamda wafamasi Dr. Jaishankar na phongdokibani mangna hai Bharat amasung Arab lebak sing da terrorism gi chething chawna phangli mangna hai ngangphailana chatharakpa terrorism gi thongsina malengi lebak singi marakta leinariba maru mapang oibagi lambi da chawna akaiba piri masibu malem punamangna thengnaminabagi tangai fadaba leiri mifam adu dalemna kiba Delhi Declaration amasung Executive Program Core lisingani kuntaru kunipa na Bharat amasung Arab lebak singi partnership ta achawa ahongba kaya pibagalonena mari hena chachilalagani ngasi phongba maruiba pauche singi damakta hauji Okram Umadini leire Umadini Thagachari Chitrabhanu Kundaminariba yelho furup singi mioi lising kayana saruk yaduna kokomina luchingba Manipur kanba khongchat chatkre haiba pauna ngasi phongba pauche ayambagi maruiba pau oina banner headline tawduna chawna phongnari Sanga Express Manipuri da Imphal da mioi lising kayana Manipur kanba khongchat chatkre mar paite wifi gi mioi singsu Manipur gi apunba saktam gi damag lepli haina pau phaurakle haiba khuraizam athawbagi wafam asina banner headline tawduna chawna phongli Chatharakliba proxy war thing minasi haina thadau inpi Manipur gi secretary Michael Lamjathang haukipna phongdokhiba wafam amasu pau asigi manung channa box item oina phongli Tampaki Turel Singh Ichel tapsilakle haiba pau che asigi anchor kalamda maroiba pau oina phongli Manipur gi budget March 10 da Lok Sabha da puthoklaba yari haiba pau amasu che asigi hanbalamai da phongli Lupa Yankai gi no judicial stamp sing lupa lising ama chani da yole haiba pau ama Sanga Express English da hanbalamai da phongli ruling MLA sing hayeng Delhi da unana ba kaurakle haiba pau amasu che asigi maroiba pau oina phongli Maraiba ki damak mi lak henbana Manipur kan ba khongchat chatkre thau ground dagi mifamda thau ground gi mifamda mi lak henbana amata oina warep nipan laukhre Kuki haiba furup leite mitop oina changsilakpa Manipur thugaina ba hotnariba sing asi kuki ni haina Michael Lamjathang haukipna phongdokpa wafamna pokna fam pauchegi maru oiba pau oina banner headline tawduna phongli BJP amadi masiga chatminariba dol singi MLA sing unana bagi damak Delhi da kaurakle haiba pau ama People's Chronicle gi hanbalamai da phongli lamdam asigi yelho pambi ama oiriba monsawi da nutrient marang kaina yawi haimna khangba ngamkhre haiba pauche asigi anchor kalamda phongli Yelho Purup Singi Yam Lava Miam na Saruk Yaduna Manipur Kanba Khongchat Chatkre Mifam Pangthoktuna Khana Nainaraga Su Lauthokadabani Haiba Yauna Warep Nipan Longmina Kre Haiba Sina Huyan Lan Paugi Banner Headline Oiri Laingak Sem Nabagi Damak BJP Amasung BJP ga Chatminariba MLA Sing Hayeng Paubada Delhi Yauraknaba Khanghalakre Haiba Sina Sana Laibaki Anchor Kalamda Phongli Aikhoigi aruba laifam len oiriba kaubru amadi thangjing khubamda changba ngamdaba haibasi aikhoigi asonbani haina MLA L Rameshwarna phongdorokpa wafam naharol gi thaudang gi ahanba lamai da phongli Sunetra Pawarna Maharashtra gi ahanba nupi upamukhyamantri oire haiba pau Manipur Mail gi ahanba lamai da phongli Chitrabhanu Thagachari Umadini aroiba da maroiba pau amuhana Selto Mantri Nirmala Sitaramana ngasi Sangsata Kendra gi Sadharan Bajalis kani kuntaru kuntaret putoklagani San Guru Ravidas ki chatu nifmapan subama punumit palanda saru yanab ki dama Pradhan Mantri Narendra Modi ngasi Punjab ta checkani amasung Mapanthara Mantri Dr. S. Jaishankar na hairi malengo ina terrorism haibasi hiram amatada yashinaba toroidabani Pauli Siri